ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯕꯤꯈ꯭ꯔꯕ ꯑꯣꯏꯃꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯁꯤꯖꯟꯅꯤ꯫ ꯄꯨꯖꯥ ꯂꯃꯥꯕꯝꯒꯤ ꯈꯨꯠꯏꯗ ꯂꯩꯖꯔꯦ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯣꯏꯃꯥ ꯁꯤꯖꯟ 3 ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯣ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯄꯤꯛꯇ꯭ꯔꯨ ꯏꯟꯊꯣꯛꯇꯨꯅ ꯁꯨꯛꯂꯞ ꯇꯧꯔꯒ ꯌꯦꯡꯉꯤ꯫ ꯍꯦꯟꯔꯤ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯒꯨꯝꯕ ꯃꯤꯔꯦꯝꯒꯨꯝꯕ ꯑꯃꯗ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯦ꯫ ꯆꯨꯝꯃꯤ, ꯆꯠꯂꯣ, ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯣ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯋꯥ ꯃꯈꯥ ꯇꯥꯒꯅꯣ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯍꯟꯗꯛꯇꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯖꯣꯅꯤꯅ ꯐꯠ ꯄꯥꯏꯁꯤꯜꯂꯛꯑꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯀꯩꯅꯣꯝꯃ ꯂꯧꯊꯣꯛꯏ꯫ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯅꯣꯡꯃꯩ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯀꯤꯅꯔꯤ꯫ ꯃꯤ ꯈꯔꯗꯤ ꯀꯤꯅ ꯂꯥꯎꯔꯤ, ꯑꯦꯁꯤഡ് ꯑꯣꯏꯔꯝꯅꯤꯌꯦ꯫ ꯖꯣꯅꯤꯗꯨ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯌꯥ ꯆꯤꯛꯂꯒ ꯃꯩꯈꯦꯠ ꯑꯃ ꯁꯠꯇꯣꯔꯛꯏ꯫ ꯅꯪꯍꯧꯗꯦ, ꯐꯠ ꯈꯦꯠꯈꯤ꯫ ꯁꯝꯗꯨ ꯌꯥꯝꯅ ꯐꯥꯕ ꯑꯣꯏꯕꯒ ꯖꯧ ꯂꯥꯎꯅ ꯆꯥꯛꯈ꯭ꯔꯦ, ꯉꯔꯪ ꯉꯔꯪ ꯍꯦꯛ ꯆꯥꯛꯈꯤ꯫ ꯃꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯒ ꯖꯣꯅꯤꯕꯨ ꯏꯟꯊꯣꯛꯏ꯫ ꯐꯨꯕ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯄꯥꯈꯠꯅ ꯉꯥꯏꯍꯥꯛꯇꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯖꯣꯅꯤꯅ, ꯃꯁꯝꯁꯤ ꯃꯩ ꯊꯥꯔꯒ ꯐꯗꯧꯅꯤ, ꯃꯥꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯅꯦ꯫ ꯖꯦꯝꯁꯅ, ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯐꯕꯣꯏ ꯅꯤꯡꯕꯅꯤꯅꯦ꯫ ꯅ꯭ꯌꯨꯇꯟꯒ ꯍꯦꯟꯔꯤ ꯈꯣꯏꯒꯅ ꯖꯣꯅꯤꯕꯨ ꯅꯝꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥ ꯌꯧꯕꯒ ꯈꯪꯍꯧꯗꯦ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, ꯏꯕꯨꯡ꯫ ꯍꯦꯟꯔꯤ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯏ꯫ ꯃꯁꯝꯗꯨ ꯃꯩꯅ ꯊꯥꯈꯤꯕꯒꯤ ꯆꯥꯛꯈꯤꯕꯗꯨꯒ ꯐꯤꯕꯝꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯅꯪꯒꯤ ꯇꯣꯔꯣꯅꯦ, ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯦ꯫ ꯍꯦꯟꯔꯤ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯔꯣ? ꯖꯣꯅꯤꯅ, ꯍꯩ ꯍꯩ ꯉꯥꯏꯈꯣ, ꯆꯍꯤ ꯌꯦꯡꯉꯣ ꯑꯝꯇ, ꯃꯤꯡꯒ ꯀꯧꯈꯤꯅꯨ꯫ ꯍꯦꯟꯔꯤꯅ, ꯏꯕꯣ, ꯏꯃꯥꯒꯨꯝꯕꯤ ꯑꯣꯏꯔꯁꯨ ꯂꯧꯕꯨ ꯂꯧꯔꯗꯤ ꯇꯥꯃꯣ ꯗꯗꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯃꯉꯣꯟꯗ ꯃꯤꯡꯒ ꯁꯦꯀꯠꯂꯒ ꯀꯧꯔꯣꯏ, ꯅꯨꯡꯉꯥꯏꯇꯦ꯫ ꯗꯥꯔꯂꯤꯡ ꯑꯆꯧꯕ ꯑꯣꯏꯅ ꯀꯧꯒꯦ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯑꯗꯨꯗꯤ ꯑꯩꯅ ꯑꯉꯥꯡ ꯀꯧꯔꯒꯦ꯫ ꯅ꯭ꯌꯨꯇꯟꯅ, ꯁꯝ ꯍꯦꯛ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯂꯥꯏꯟ ꯁꯝꯃꯤꯅꯦ ꯖꯣꯅꯤꯅ꯫ ꯅꯪ ꯇꯌꯥꯏꯅ ꯌꯥꯏꯀꯣ, ꯊꯤꯅ ꯌꯥꯏ, ꯇꯌꯥꯏ ꯌꯥꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯦꯟꯔꯤ ꯃꯤꯆꯤ ꯈꯠꯂꯒ, ꯇꯣꯔꯣꯃꯥ? ꯄꯤꯛꯇ꯭ꯔꯨ ꯄꯩꯔꯒ, ꯑꯉꯥꯡꯆꯥ꯫ ꯇꯣꯔꯣꯃꯥ, ꯇꯣꯔꯣꯃꯧ, ꯁꯝꯐꯥꯕꯤ, ꯑꯩꯒꯤ ꯁꯝꯐꯥꯕꯤ꯫ ꯈꯤꯡꯂꯛꯂꯤꯕ ꯑꯦꯂꯥꯔꯝꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯣꯏ ꯀꯩꯕꯣꯏ, ꯇꯣꯔꯣ? ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯌꯥꯝ ꯀꯟꯅ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯉꯥꯡꯉꯤꯕꯗꯨ ꯃꯥ ꯀꯌꯥ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯂꯩ꯫ ꯑꯗꯨꯒ ꯌꯦꯡꯉꯛꯏ꯫ ꯄꯨꯡ ꯇꯥꯔꯦ, ꯍꯧꯒꯠꯂꯣꯃꯤ, ꯌꯥꯔꯦ, ꯃꯇꯝ ꯍꯦꯟꯈ꯭ꯔꯅꯤꯌꯦ, ꯃꯥꯅ ꯍꯧꯗꯣꯛꯑꯝꯃꯒ꯫ ꯅꯤꯄꯥ, ꯅꯤꯄꯥ, ꯍꯧꯒꯠꯂꯣ ꯌꯥꯔꯦ, ꯕꯨꯠ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯉꯥꯡꯂꯛꯏꯕ ꯋꯥꯗꯨ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯍꯨꯔꯥꯟꯕ, ꯍꯧꯒꯠꯂꯣ! ꯍꯦꯟꯔꯤ ꯃꯀꯣꯛꯇꯨ ꯂꯩꯔꯒ ꯑꯀꯣꯏꯕꯗꯨ ꯇꯞꯅ ꯇꯞꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗꯨꯗ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯂꯨꯛꯊꯔꯒ ꯂꯩꯔꯝꯕ ꯖꯣꯅꯤꯒꯤ ꯃꯀꯣꯛꯇꯨꯗ ꯀꯣꯛ ꯂꯥꯎꯅ ꯍꯦꯛ ꯌꯩꯁꯤꯟꯈꯤ꯫ ꯍꯦꯟꯔꯤ ꯅꯥꯃꯟꯗꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ, ꯑꯌꯣ, ꯁꯤꯔꯦ, ꯁꯤꯔꯦ ꯍꯪꯉꯣꯏꯁꯤꯗꯤ꯫ ꯖꯦꯝꯁꯅ, ꯄꯨꯡ 12 ꯇꯥꯔꯦ, ꯍꯧꯒꯠꯂꯣ, ꯑꯦꯂꯥꯔꯝꯒ ꯊꯝꯈꯤꯗꯥꯏꯅꯦ꯫ ꯍꯦꯟꯔꯤ ꯐꯠ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨ ꯎꯕꯗ ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯩ꯫ ꯌꯥꯝ ꯉꯛꯅ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯊꯥꯖꯤꯟꯖꯩ꯫ ꯀꯩꯅꯣ, ꯁꯤꯗꯤ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯅꯠꯇ꯭ꯔꯣ? ꯀꯃꯥꯏꯅ ꯑꯩꯗꯤ ꯃꯐꯝꯁꯤꯗ? ꯖꯣꯅꯤꯅ, ꯁꯛꯊꯤꯁꯤꯗꯤ ꯕꯨꯠ ꯀꯧꯁꯦ ꯍꯥꯏꯔꯒ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦꯅ ꯇꯨꯝꯈꯤꯗꯥꯏꯅꯦ꯫ ꯍꯦꯟꯔꯤ ꯖꯣꯅꯤꯗ ꯑꯃꯨꯛ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯖꯣꯅꯤꯗꯤ ꯃꯌꯥꯁꯨ ꯆꯧꯔꯝꯗ꯭ꯔꯦ꯫ ꯃꯁꯥꯒꯗꯨ ꯄꯤꯛꯆꯔꯁꯨ ꯃꯕꯨꯛꯀꯗꯨ ꯁꯤꯠ ꯅꯥꯜꯂꯒ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯧꯊꯣꯛꯂꯒ, ꯏꯃꯥꯏ, ꯍꯪꯉꯣꯏ, ꯅꯪ ꯅꯌꯥ ꯑꯆꯧꯕꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯑꯦ, ꯅꯕꯨꯛꯀꯗꯨ ꯁꯤꯠ ꯅꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯅꯤꯒꯤ ꯃꯃꯥꯏꯒꯗꯨ ꯄꯥꯏꯔꯒ ꯃꯌꯥꯒꯗꯨ ꯐꯥꯒꯠꯂꯒ ꯌꯦꯡꯉꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯨ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯇꯗ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯤꯅꯥꯏꯁꯤꯗꯤ ꯊꯨꯌꯥꯆꯧ, ꯃꯌꯥꯅ ꯃꯥꯅ ꯆꯧꯔꯒ ꯃꯤꯉꯣꯟꯗꯒ ꯍꯥꯏ ꯁꯥꯔꯤꯅꯦ꯫ ꯍꯦꯟꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯈꯨꯠꯇꯨꯅ ꯃꯌꯥꯗ ꯃꯥꯔꯒ ꯌꯦꯡꯉꯤ꯫ ꯌꯥ ꯑꯅꯤ ꯊꯤꯟꯗꯣꯛꯑꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯀꯩꯕꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯃꯨꯛ ꯈꯪꯗꯅ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ꯫ ꯑꯣꯏꯃꯥ,
ꯀꯩꯅꯣ ꯁꯤꯗꯤ ꯑꯩ ꯌꯥꯖꯧꯇꯕꯅꯤ ꯀꯅꯥ ꯆꯧꯍꯜꯂꯝꯃꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯦꯟꯔꯤ ꯇꯁꯦꯡꯅ ꯃꯀꯣꯛꯇꯨ ꯆꯥꯏꯔꯤ ꯃꯥꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯖꯦꯝꯁꯅ ꯀꯩꯅꯣ ꯅꯤꯄꯥ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯅ ꯉꯥꯎꯔꯕ ꯅꯪꯕꯨ ꯇꯨꯝꯃꯨꯕꯗꯦ ꯆꯥꯔꯂꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯝꯗꯥꯏꯅꯦ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦꯅ ꯑꯦꯂꯥꯔꯝꯒ ꯊꯝꯃꯒ ꯇꯨꯝꯈꯤꯗꯥꯏ ꯍꯦꯟꯔꯤꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯀꯔꯤ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯊꯥꯏꯅꯒꯤꯗꯣ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯖꯦꯝꯁꯅ ꯀꯔꯤꯅꯣ ꯍꯦꯟꯔꯤ ꯅꯍꯥꯟꯃꯨꯛ ꯊꯥꯏꯅ ꯇꯧ ꯂꯩꯔꯦ ꯊꯦꯡꯉꯤꯅꯦ ꯃꯇꯝ ꯍꯦꯟꯈꯤꯗꯣꯔꯦ ꯍꯦꯟꯔꯤ ꯃꯁꯥꯗ ꯄꯥꯈꯠꯅ ꯀꯩꯅꯣ ꯍꯨꯔꯥꯟꯕ ꯅꯣꯏ ꯑꯅꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯂꯩꯁꯤ ꯀꯥꯏꯗꯅꯣ ꯖꯣꯅꯤꯅ ꯑꯦ ꯍꯣꯁꯇꯦꯜꯗꯗꯤ ꯀꯩꯅꯣ ꯀꯔꯤ ꯍꯣꯁꯇꯦꯜꯅꯣ ꯑꯩꯈꯣꯏꯕꯨ ꯀꯣꯂꯦꯖ ꯀꯥꯈ꯭ꯔꯗꯥꯏꯅꯦ ꯖꯦꯝꯁꯅ ꯍꯦꯟꯔꯤꯒꯤ ꯃꯀꯣꯛꯇꯨꯗ ꯀꯣꯛ ꯂꯥꯎꯍꯠꯂꯤ ꯁꯤꯌꯥ ꯀꯣꯂꯦꯖ ꯀꯥꯈ꯭ꯔꯦ ꯀꯥꯏꯅ ꯇꯦꯟꯁꯤꯗ ꯂꯥꯟꯊꯣꯛꯄ ꯂꯥꯏ ꯈꯣꯏꯔꯝꯃꯣ ꯅꯪꯕꯨꯗꯤ ꯂꯥꯏꯅ ꯂꯥꯟꯈꯤꯅꯤ ꯖꯣꯅꯤꯒ ꯑꯩꯒꯁꯤꯅꯤꯅꯦ ꯋꯥꯗꯣꯏꯁꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯨꯗ ꯍꯦꯟꯔꯤꯗꯨ ꯃꯊꯟꯇ ꯃꯑꯣꯟ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯟꯅ ꯎꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯃꯪꯂꯣ ꯍꯧꯖꯤꯛꯁꯤꯅ ꯇꯥꯏꯕꯪꯂꯣ ꯅꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯪꯁꯥꯔꯁꯦ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔ ꯑꯣꯏꯔꯝꯅꯤ ꯃꯪꯅꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯪꯅꯦ ꯃꯥꯅ ꯃꯇꯣꯝꯇ ꯑꯉꯥꯎꯕꯗꯧꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯒ ꯂꯩꯔꯤꯕꯗꯨꯗ ꯖꯣꯅꯤꯒ ꯖꯦꯝꯁꯀꯅ ꯃꯅꯥꯗꯨ ꯆꯤꯡꯂꯒ ꯊꯨꯌꯥꯆꯧ ꯅꯪ ꯑꯃ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯉꯥꯎꯔꯒ ꯆꯠꯇꯧꯔꯕꯣ ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ ꯃꯪ ꯅꯠꯇꯦ ꯑꯅꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯗꯒꯤ ꯍꯦꯟꯔꯤ ꯃꯥꯅ ꯍꯥꯟꯅ ꯎꯈꯤꯕꯁꯤꯡꯗꯨ ꯃꯪꯂꯥꯅꯤ ꯍꯧꯖꯤꯛꯁꯤꯗ ꯇꯥꯏꯕꯪꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯖꯣꯅꯤꯅ ꯌꯥꯔꯦ ꯍꯧꯔꯁꯦ ꯑꯩ ꯀꯤꯗꯤ ꯀꯤꯀꯣ ꯅꯣꯏ ꯇꯧꯁꯦ ꯍꯥꯏꯁꯦ ꯍꯦꯟꯔꯤꯅ ꯅꯤꯄꯥ ꯃꯩꯗꯣ ꯑꯝꯇ ꯃꯨꯊꯠꯂꯣ ꯖꯣꯅꯤꯅ ꯑꯁ ꯀꯩꯅꯣ ꯃꯩ ꯃꯨꯊꯠꯇꯣꯏꯔꯣ ꯑꯩ ꯉꯝꯃꯔꯣꯏꯗ ꯌꯥꯎꯕ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯀꯤꯔꯨꯞ ꯐꯩꯅ ꯌꯦꯡꯂꯛꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯅꯕ ꯇꯧꯔꯤꯕ ꯑꯁꯤꯃꯛ ꯍꯥꯟꯅ ꯃꯉꯣꯟꯗ ꯊꯦꯡꯅꯈ꯭ꯔꯦ ꯁꯤꯗ ꯅꯠꯇꯅ ꯖꯣꯅꯤꯅ ꯉꯥꯡꯂꯤꯕ ꯃꯥꯅ ꯉꯥꯡꯉꯤꯕꯁꯤꯁꯨ ꯍꯥꯟꯅ ꯇꯥꯈꯤꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯑꯍꯨꯝꯗꯨ ꯃꯩꯒ ꯂꯣꯏꯅ ꯃꯨꯊꯠꯂꯒ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯌꯥꯏꯗ ꯀꯦꯟꯗꯜ ꯑꯃꯈꯛ ꯊꯥꯜꯂꯒ ꯄꯦꯟꯁꯤꯜ ꯑꯅꯤꯅ ꯀ꯭ꯔꯣꯁꯤꯡ ꯆꯠꯂꯒ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯅꯁꯨ ꯊꯥꯔꯤ ꯃꯊꯛꯇꯅ ꯆꯥꯔꯂꯤ ꯑꯥꯔ ꯌꯨ ꯔꯤꯌꯦꯜ ꯍꯥꯏꯅ ꯊꯥꯔꯤ ꯍꯦꯟꯔꯤ ꯀꯦꯟꯗꯜ ꯊꯥꯟꯕꯗꯨꯗ ꯃꯌꯦꯛꯁꯤꯡꯗꯨ ꯁꯦꯡꯅꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯅꯪ ꯏꯔꯤꯗꯨꯕꯣ ꯖꯣꯅꯤꯅ ꯍꯩꯄꯥꯗꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯕꯅꯤ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯅꯪꯅ ꯉꯁꯥꯏ ꯏꯌꯨ ꯍꯥꯏꯗꯥꯏꯅꯦ ꯍꯦꯟꯔꯤ ꯀꯌꯥ ꯃꯨꯟꯅꯗꯤ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯈꯨꯠꯁꯤꯡꯗꯨ ꯄꯥꯏꯁꯤꯟꯅꯕ ꯍꯥꯏꯅ ꯄꯥꯏꯔꯛꯏ ꯑꯅꯤꯗꯨꯅ ꯃꯊꯨꯟ ꯑꯣꯟꯊꯣꯛꯏ ꯍꯦꯟꯔꯤꯗꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯨꯟꯗ ꯍꯦꯛ ꯊꯦꯡꯉꯤ ꯖꯣꯅꯤꯅ ꯑꯦ ꯀꯩꯅꯣ ꯃꯥꯅ ꯃꯔꯛꯏꯁꯤꯅ ꯆꯥꯟꯁꯀ ꯂꯧꯒꯦ ꯇꯧꯔꯤꯔꯣ ꯍꯦꯟꯔꯤ ꯏꯊꯛ ꯊꯛꯀꯠꯅ ꯀꯩꯅꯣ ꯈꯨꯠ ꯄꯥꯏꯁꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯖꯣꯅꯤꯅ ꯅꯌꯥ ꯑꯆꯧꯕꯗꯨ ꯁꯠꯅꯤꯕꯣ ꯀꯥꯏꯗꯤ ꯈꯨꯠ ꯄꯥꯏꯁꯤꯟꯅꯗꯣꯏꯅꯣ ꯊꯨꯟ ꯑꯣꯟꯁꯤꯟꯅꯗꯣꯏꯅꯦ ꯑꯣꯟꯊꯣꯛ ꯑꯉꯥꯎꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯟ ꯑꯣꯟꯊꯣꯛꯅꯔꯒ ꯂꯩ ꯖꯦꯝꯁꯅ ꯆꯥꯔꯂꯤ ꯑꯥꯔ ꯌꯨ ꯔꯤꯌꯦꯜ ꯀꯝ ꯍꯤꯌꯔ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯇꯥꯂꯛꯇꯨꯗ ꯊꯣꯡꯅꯥꯎꯗꯨ ꯒꯝ ꯂꯥꯎꯅ ꯌꯩꯁꯤꯜꯂꯛꯏ ꯍꯦꯟꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯊꯤꯡꯕꯒ ꯅꯪꯍꯧꯗꯦ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗꯨꯗ ꯀꯦꯟꯗꯜꯗꯨ ꯐꯠ ꯂꯥꯎ ꯃꯨꯠꯈꯤ ꯑꯍꯨꯝꯗꯨ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯏꯃꯥ ꯁꯤꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯤꯒꯟꯕ ꯖꯣꯅꯤꯗꯨ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯐꯦꯔꯤ ꯇꯧꯔꯒ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯑꯩ ꯉꯝꯃꯔꯣꯏ ꯖꯦꯝꯁꯅ ꯚꯥꯏ ꯌꯥꯔꯣꯏ ꯍꯧꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ ꯍꯦꯟꯔꯤꯗꯨ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯒ ꯁꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗꯒꯤꯗꯤ ꯃꯉꯣꯟꯗ ꯀꯤꯕꯗꯨ ꯈꯔ ꯐꯔꯛꯂꯦ ꯑꯗꯨꯒ ꯅꯣꯛꯂꯒ ꯏꯕꯣ ꯕꯨꯠ ꯀꯩꯁꯨ ꯂꯥꯛꯑꯣꯏ ꯑꯩ ꯇꯧꯒꯦꯁꯦ ꯌꯦꯡꯉꯨ ꯀꯦꯟꯗꯜꯗꯨ ꯆꯝꯈꯠꯂꯒ ꯑꯃꯨꯛꯁꯨ ꯃꯊꯨꯟꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯂꯩ ꯑꯃꯨꯛꯁꯨ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯆꯥꯔꯂꯤ ꯑꯥꯔ ꯌꯨ ꯔꯤꯌꯦꯜ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯁꯤꯡꯗꯨ ꯂꯩꯊꯣꯛꯂꯒ ꯄꯦꯟꯁꯤꯜ ꯂꯣꯝꯗ ꯌꯦꯡꯉꯤ ꯀ꯭ꯔꯣꯁꯤꯡ ꯆꯠꯇꯨꯅ ꯊꯝꯂꯤꯕ ꯄꯦꯟꯁꯤꯜꯗꯨ ꯐꯠ ꯂꯩꯔꯒ ꯌꯦꯁꯇ ꯂꯩꯈꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨ ꯁꯝ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯖꯣꯅꯤ ꯖꯦꯝꯁꯇ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯑꯒ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯚꯥꯏ ꯌꯦꯁꯀ ꯍꯥꯏꯃꯤ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯍꯦꯟꯔꯤ ꯊꯋꯥ ꯁꯥꯗꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯃꯤꯀꯤ ꯊꯤꯁꯥ ꯕꯨꯠ ꯂꯥꯛꯑꯣꯏ ꯃꯤ ꯖꯦꯝꯁ ꯃꯁꯥꯗꯨ ꯀꯤꯔꯕꯁꯨ ꯃꯥꯅ ꯈꯔ ꯁꯨꯝꯕꯩ ꯃꯔꯝꯗ ꯈꯪꯂꯤ ꯃꯔꯨꯞ ꯑꯅꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯥꯔꯂꯤ ꯑꯥꯔ ꯌꯨ ꯍꯤꯌꯔ ꯄꯦꯟꯁꯤꯜꯗꯨ ꯃꯦꯖꯤꯛ ꯇꯧꯅ ꯐꯠ ꯂꯥꯎꯅ ꯂꯩꯔꯒ ꯌꯦꯁ ꯍꯥꯏꯔꯛꯏ ꯑꯗꯨ ꯎꯕꯗ ꯊꯛ ꯅꯤꯛꯂꯛꯑꯝꯃꯤ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯗꯞꯇꯤ ꯖꯦꯝꯁ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯀꯦ
Do you wanna go home? Pencil du no hai na muk lei rei. Johnny du kina. Kai no bai, no hai de. Kamai tong ni si dia. Johnny mamit mana du lang thoga. Amuk chat lo ya jadi. Ai su si tare. James tu cherom dam on silaga. No Charlie, go back home. Hai vu to vuga thong du kokok thilak lami. Ahum du khangprek khangna yingi. Thong du thin balepte kokok adum thili. Handakti Henry na Sania, tompo, no any si sore ko. Johnny du kina kapli tauruka. Kainu nipa, nang na butchida, Sani tompo kaina kopsilisa. Butki maming lo. Henry mana thengna khravanina, khangjewa singadu hairibani. Mo ani na sanarine. James ko Johnny ka du ngakna. Nang di kamai khangiba. Henry prab chalaga thong du gamlang na hangdoi. Kana su leramde. Aduga muk noklaga ani se lot khne ai togeu asi harga khara chatli makoi corridor du hanaga manadawa mawong te lerami isuk sukna imamamna mathakta khap ngaliwa light machaduna henaki Henry khara chalambadagi masadu sum kirakle somdana ani du masa singdu thak niklaga thongi marumdagi makok thindoga yengli makoi corridor adugi corner de usilakle tungdagi nasun pikna aki fangwa khojel amada hairei Charlie I am here Henry lawai sat khre phat on thoga khanging yeng lei chayama pairaga masa nom dana leirami tupi aduga makoi aduga uvada Henry masadu swai laukidana ima kovanang dana leimaida masadu khap chinglaga ni aga leikre Doriba matawdudi ani dudi uvunate Henry na makhada takiwa duda yam thuna chensilai Nipa kaidroge mitpangu ani duna thanglaga puraga chensilai tungdasu sanin khar fanglami adubu karino haiwa direct mayok nativanina thoina kibadi pokte Henry bu gyan tanawa kanna tawrami Johnny na imai mapano thoksila malene khangau sida ngasai dei kidaba sarmaga ani du noklingai thongda amuk kokok tawrei James ka Johnny ka du phamungda phat chongkhali Henry su gyan khanglak laktana migi mathaktuda nielaga chongsilai aduga masadu thak ni i asengmuri bai asengmune sidi Johnny du kapkhlai kaino sengli sibo butlo Henry peri tawraga Charlie Chaplin le hore haina ringai tanjaduda thongdagi tapna nason pikna Charlie, I am here. Johnny tu makuttu mathawak thamlaga. Oima, thawak sigaide. Open the door. Johnny di pikpaga Henry ga James ka karakta napaga changlakna batawri. Henry na khongpang na thokna kauraga. Tanja sida karakta ga muchangi kain tawri male. Mapanda ithokora nang ha. Johnny du phamung makhada phan chongna kapi. Butna chadawri. Ai number 3 ra 4 loi tawsile. Nanghaude candle du fat mut khirami adudagi ahum du kanna konsinarga lei Henry na mai thalo Johnny na ingam ai tham du sumam ai hogat pangam Henry du wakhalama lai James ta fat onsilaga James nang khara kiri chalo James na kari ngamur nang oina thalso somduna butuna sum ki halapagi Henry du sauning lakle Noidi ngak leitana but sanaraga uraga lerim natro chatlo haibni nang thanba James su khangsau saurai noi na pakana na ekoi but sana hege ha ani du khanarapadagi mapandagi khonjelambada Charlie please don't fight amambatuda ahum du kanna kiri aduga amuksu tamna jion tongnai kai bulo sibo English ngak lo sibo Henry na Johnny gi machindu phi amana namsili aduga tapna ngang hangoi ta khinim ni ina hydro Charlie Chaplin na madi English me ni Manipuri khangamoye Johnny du sordu honwa ngamboi ngamdaboi torga minai ya chawwa ai hatlaga hairo ha ai bi kaina ko aho mi wen ubro ai se yam tang mi ni ne makhoina lona murum solaga leifuda sound laurai stop murmuring Johnny du kina kaplaga stop marang kaina tawre mi Henry na masidi Manipuri khangto man die
Johnny sauna ai am tu thine chai sala asi hairaga butu da onsilaga napa harau rebna ha kai no polon lolaga ai khoi kirani ka khaliro amusu maya ga du higalaga mana di ai na ngangi ji kai no ga khangje pote asi hairu budagi butu saun mai hokre kari ai mani pusu loin khangi nang no hairi du ai ngodani na jindu thira abadi pha ga cha thura Henry du sauna Johnny du khangin illi Franba nang but khana hodana ai khoi loina sidore mapan de inthoga but pija de yaru nang James na as tumi nam tleyo no Charlie na oi noi ai kana no khangla bo ai se superstar ni ne Johnny na tapna masi yam khangbu sari Henry nang kai no do khar tok singro handakte moi ka gi thongdu kana thenbe hen galaklami sabthu kaya ma toruklami mokoi humdu kiba henjilapudagi James to proper hogalaga maidu khangtan thali kadu pungangan budagi makol singa dusu tumina laikre hojikta da soru khago hundorei Henry na nipa nang budi sum uraga thengnaraga lairabnina karim kiramoi Johnny na kaino thuya chok nang haiduna James to sauna ibungo nasak khuthi duga phibam duga bako oida parwa yang ngangane ai buyon gi khangano Henry du sawulei kariya nang kam phajana ingona dumai ngang sariba handakti James ka Johnny kana Henry gi sagan du nak pairga chappaga thangjilaga mungchino mangda thami Henry manga saigai munna yingu dabani adubu oirami film tu uvada matomta khangjei ima kaino ai thungasina isum sumisina yagasina chaulerami Johnny su tai fajarame aduga James nambu chumma kangbu mankidaine tasengna James to masamo wang chauraga aduki matik fajarame sida nate Johnny su piktak chingtak figure tana hek yengbada ningthi jakre khwaidagi phibam kairavadi Henry ni adubu ma masana gyan tajade tawribu matawasi karino haibu khanglamde Henry peri machinda tapna soli kaino aisi ke dore havno mi malamdre aduga James ka Johnny ka sina kari nate ai mongla tai fula tawri buli la myam siwa nahan wai hero ne mo ga leki futura cha thangdo ku malame ai mang soi jo oigani ai sumai thi dabne